अहमद डायमंड रेडियो चैनल की क्राइम अपडेट यांखईगा तरुक सुब तांकक ताबिरिबसु जेम्स सरुजमना तराम नोकचबग लोइना नै कोकनोना खुरमजरी ngasisu Taliban gi update khajikhtang pujarke Taliban na Afghanistan paisen kibagi aduga USA gi lanmi sing ayamba chatkre masigi matungda ekoi gi mihat mipun gu mari leinaba case amasu ngasisu dum puduna lakjari 31st August ngasi makhai tare adu ngasigi numichin aroibani haibu wafam da chumboikre madu ayamba khoi gi lanmi sing mafam adu thadok tuna chatkre iroi loiba makhoi gi aeroplane da kakhalaki ba mi ado मधुगी सोल्जर अदुगी फोटो फाउबा लाइबा सोल्जर सिना अफगानिस्तान की लेमाइदा लाकपा अरोइबा लानमीनी हाइबा फाउबा फोटो गुलोइना ट्वीट के मथंग मथंग तौरी हौजिक अफगानिस्तान मफम असिगी यूएसए की खोंगचत पुंगलोइ लोइरे हाइबा तारे अदुगा अथेंगबा हिंग फाउबदा मखोइना चप चाबा वाफम सिंग अदु ngaktuना चटक्रे मखा तारकपदा सिटीजन खरदी अदुमक लेहौरी मखोइ सिंग असि लोकथोक लोसिन तौबसि करमना लोकथोकदगी हाइबगी मतंग अमदि लाकदौरी मरकसिदा ISIS के ISIS है हम तमथिरबसिंग टेररिस्ट ग्रुप अमसु ओरिबा दुगा खुरासान की सिगुम्बा मफम से महा की मियोई खरन प्लान तौरग सीरियल ब्लास्ट अमा चथकिबदा USA के प्रेसिडेंट लेमना थारोय लमन खुंगनी हाइबा वाफमदु लमन खुंखरे हाइबसे अखोई मिया पुनमना दुम अखोइना सो हाइजकरे अदुगा मीडिया दा करिदा सोशल नेटवर्क न सिंगबदा लोइन हाइरे ड्रोन अटैक तौरगा चिंगनबा मियोई अनि हातखरे अदुगा लीडर अमा सीखरे हाइबगी हाइतरे अदुगा लेबाक तौथोकपगी फोटो अमा तसेनमक मदुगी अटैक चथकिबगी वीडियो न चिंगबगी मपुम चपचाबदी मदु थादोरकपदी लेत्रे हौजिक लेरिबा वाफमसी USA न हाइखरगदी मसी सुमलब्रा यारब्रा हाइबा वाफमसिदा लै यामना थमोय सोपो वाफम अमु खंगनि तमजरगदोरिसि अदुगा मसिगी मखा अमुक तारकपदा अतोप काबुल द बॉम्ब पोखाइननब सिनबा प्लान अमदा ट्रक अमदा मतिक चाना एक्सप्लोसिव पोचै क्यामरुम पिकथना यावरुबा ट्रक अमा अमुक थुगाई ख्रे हाइबा ड्रोन अटैक तौख्रे हाइबा पाउसिनमौ पृथ्वीगी लेबाक पुनमक सिनबा थुंखी मसिदा मियाम पुनमना थासकी USA न तौरदी लोइना चुम्ममनि मोइना हाइरदी लोइना यारे हाइबसिन वाफम से लाक्सगदोरिसि चुम्ब्रा मसुंग चुमदब्रा हाइबसे कोई मते अमा खक्तंग अदोंगी पुंगनिंग दसु करी फावि हाइबदु यंबियो USA ने हेक्ता हाइरगदी इंटरनेशनल की न्यूज सिंग अदुगा लैरिबा सिंग असिना मखोइनि हेक्ता थाजरिबसिना कमाइन तौबजानो अतै मयाम अदुं खंगेको बालाकोट हारिबा जगासदा इंडिया ना एयर स्ट्राइक इमखक तौकी मदु तौसिनबनी स्ट्राइक तौकीबा लैति हाइना कोई पाकिस्तान हाइरकपदगी तोंगा तोंगा वाफम अदुगा इंटरनेशनल की थाक्ता लैरिबा मीडिया क्यानासु कोई इंडिया की माइकै हाइतरे नखोइ साखी पुथोरो अदु नतरे नखोइन हाइदो अखोइ थाजबा याबा वा नतेना हाइखिबा लैखि असुमना इंडिया ने हेक तौरगना अतोप लेबाक हेक तौरगना पृथ्वी द लेरिबा मीडिया सिंगसिना थाजदबा USA न तौरे हारगदी लोइना फबा नोंमई ओइरो करी ओइरो अदगी पोटलम ओइरो USA गिनी हार मयामना USA न तौई हारगदी अखोनि USA से लोइना मतम पुनमक्ता हीरो हाइगद्रा सुपर पावर अदुम उदुना लेबगी वखन अमदा मयामना लेबगुम बम तौब्रा तौदब्रा हाइबदु वखलोंदुनी USA ने बु तौरबदी मालेम की मीडिया सिंगसिना लोइना हेक्ता थाजै मरमदी अदुम खंबिरो करीगिनो हाइबो वाफमसे अदुबु हौजिक लाक्लिबा वाफमसे तसेंगनमक सही अनि फाद्रिबा अंगांग अमख स्क्रीन दे यंबियो अंगांगसी अनिरक सुबा ड्रोन अटैक ता USA न हातखिबा अंगांगने यंबियो को नुसिख्रबा अंगांगनि सही अनि फाद्रिबा अंगांगनि महाकि मसक्सी यंगागा टेररिस्ट मानब्रा अमुक्ति यंबियो मसिगी मथंग दमुक अंगांग अनि मुमुसगी अंगांगनि सिमचि मनावने अमने सही मंगा फाद्रि अमना मरी फारमदाइनि अनि सिसु मचि मनावनि नहानगी अटैक टू द USA के ड्रोन के अटैक अनिरक सुबद मी तरा हातखि हाइबदु यावबा अंगांग निको मयाम यंबियो मचिन मनावनी अंगांग अनिसिगी ममाइसी टेररिस्ट मानब्रा अमुति यंबियो USA की ड्रोन हालिबनिको मसी अदोंगी मुंग द थोदी याबिरमगद्रा अदुगा टेररिस्ट ओरसु फनयाम ओरसु अंगांग बु हातपा हाइबसिबु अदोम यानिंगब्रा यानिंगदब्रा यंबियो को मसी याम कन्ना हौजे हौजे खन्ना नैनरलिबो वाफम अमनी अदुगा नहा अनिखा उचरिसे सिसु मचिन मनावनी मोसिउजु अनिसी टेररिस्ट मानब्रम तियो सही 18 अमन सही 19 अदुगा मखोइसे तालिबान नते अफगानिस्तान की अफगानी ने मखोइसे नहान USA ना एक्सप्लोसिव फुल यावबा गाड़ी अमदा अनिरक सुबोइन बॉम्ब पोखायनगदौरे हाइबदुदगी गाड़ी दे अटैक तौरगा मसागी मयुमदा थबक चरुरगा हलकपदा गाड़ी खामदुन हेक खामबगा खामकपगा ड्रोन अटैक से तौरखिबने पुमचाई चाइबने एक्सप्लोसिव यावबा तारगदी
gari du explosive chemical aduga khoi gi kare tare kantruk hai tare ne khoi gi londa kantruk ka haiba adugum manam sak thek pagi manam do lekai adu nam gane kanam ta nam de tongan ba ground floor digi lak pa report amagi matung ina hari ba mafam adu explosive yaur gari lakhi de adu USN haibadi chap chana khoi pau se khoi satellite uraga khoi pau du khang kan de attack satharak pani gari adu dam chap chana khoi gi explosive yaur haiba pau phang badigi attack adu sathabani haiba wafam sini kantruk sak pagi manam bom amutang dangan pokhai raga madugi manam madu tongali haibasi ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯃꯁꯤꯒꯨꯝꯕ ꯅ꯭ꯌꯨꯁ ꯀꯚꯔ ꯇꯧꯕ ꯑꯗꯨꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯦꯟꯅ ꯈꯪꯉꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯌꯥꯝ ꯌꯥꯎꯔꯒꯗꯤ ꯃꯅꯝ ꯌꯥꯝꯅ ꯀꯟꯕ ꯅꯝꯊꯤꯕ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯄꯣꯈꯥꯏꯈꯤꯕꯁꯤꯗꯤ ꯃꯅꯝ ꯅꯝꯊꯤꯕ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤꯅꯤ ꯀꯥꯕꯨꯜꯗ ꯑꯅꯤꯁꯨꯕ ꯕꯣꯝ ꯄꯣꯈꯥꯏꯕꯗꯨꯗ ꯃꯤ 10 ꯁꯤꯈꯤ 10ꯁꯦ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯕ ꯃꯤ 9ꯗꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯅꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯗꯨꯗ ꯁꯤꯈꯤꯕ ꯖꯄꯥꯟꯒꯤ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯔ ꯑꯃꯁꯨ ꯌꯥꯎꯏ ꯏꯟꯖꯤꯅꯤꯌꯔ काबुलदा थबक मासी जापान की ओइना थबक तोबा जापान कंपनी की थबक तोबा अदुगा मसामक्ति अफगान ओइबा अदुगा तालिबान सु नत्तबा इंजीनियर अमसु ओइबा जापान की थबक सु तोबा मदो टेररिस्ट ने हाइना लेख्रे अखोय यागदोरिब्रा मालेम की लेबाक सिंगसिनि यागदोरिब्रा लेब्रा अदु वाफम से यूएसए ने सेंगदोक्तबना करिगिनो अदुगा यूएसए ना मिचम हालगना मयाम से हेक्ते याब्रा बॉम ड्रोन अटैक तौरे हारगे हेक्ते याब्रा मसीगी वाफम सिनिको लाक्सरी वाफम से दुगा हारिबसी टेररिस्ट मानबीब्रा आंगांग सिंग असि मखोइगी अवाब मखोइगी मयाम से मफम दुले मीने पुंगांग नेब करिनो ने हाइसिरो आंगांग पिखरब मसासिगा मोय अहुमदि मचि मनाउसि मोय कमाइना नो नते मफम दुले मीन मखोइ टेररिस्ट नते तालिबान सु मखोइदि अखोइगी मी नते सि यामगन हाइखिबा लेख्रे होय तालिबान तौथोरक पमोंग मतौ मखोइगी नुपी आंगांग द ओटपा मियोट मिनै लंबी दसो हुजिक नोंमैने चक थिंद्रमी फूब खोटप कैदौब खरा दुम मयाम याउरी तौबदी तालिबान की सपोर्ट की वाफम नते एज ए ह्यूमन बीइंग अदुगा मियोइबगी मथक्ता मियोइबना चथरिबा थवोंगदुबु यानिंगब्रा यानिंगदब्रा हाइबगी वाखलोंदोनि मनुंगदा थमजरिबो वाफमदि अदुगा तालिबान सपोर्ट और सपोर्ट तौदबा अदुगा यूएसए सपोर्ट नत्रगा यूएसए सपोर्ट तौदबि वाफम नते एज ए ह्यूमन बीइंग तौरिबा थौदोक असि याफम थोकप्रा अखोइसिदा थोमगदि क्रम तौगदगी हाइबो वाफमदुनि अदुगा हारी मफमसिदा कांट्रुक चाकपगी मफम लेते हाइबो वाफमसिनि मदुगी चप चाबा इन्वेस्टिगेशन अदुगा एनक्वायरी तौरगा यूएसए की मथक्ता कानाना दंदी पिबिगदौरी असीबना दुम मांगजगदौरिब्रा यंबियुको मरम चादना सिब कांदे खोइसिदैदा मी मरम चादना सिब कांदे मदु मियामगी इहौ मयाम लेरिनेबा सो पिखरबा आंगांसिंग दु टेररिस्ट ने हर बोम थादरी मसी याब्रा यंबियु सो आई स्क्रीन दो उचरिबा सिंग असिनि मखा दो उचरिबा सिंग असे दुगा रिपर ड्रोन हाइदना MQ9 कोबा ड्रोन अमख ईरान दा ngasi chahi amagi mamang da haitare akhoi corona gi mamang du aina pawsu tamjaki ko Iran gi akhoi gi Qasim Soleimani haidana Iran gi commander ama Iran gi yamna masak maming naiba commander ama terrorist ni haidana madu USA na mahak Iraq ki mafam amda lakmada gari da drone kaptharaga hatkhi hariba madu season aba drone adugi maming Reaper drone kawi MQ9 koba drone do nahan ge sida season habasini चप चाप रिपोर्ट अमगी मतुंगिना हारिबा ड्रोन असे लेमाइदगी मीटर 250 चहुम खक पाइबा मतमदा मयामना मखोन अमता तादि मार्क्स अदुगा महाकी हारिबसे खोगी यामना लुम्बा केमिकल अदुगा खोगी बॉम्ब सिंग हाइतरे को कापथबा याबा पोचे पुबो ngamba अदुगुम्बा मखल अमनी अदुबो मियामना मिचमनि हाइरि अदुगा अमना इंजीनियर नि इमुंग अमगी मी पुलपनि हाइबो वाफम असिनि अदुबु यूएस ने मिचम हालगना लमन खुमले हाइबा यागदौरिब्रा तालिबान गी मथक्ता लमन खुमले हाइसि नसाइगी अंगांग अहुम अदि पाखंग मसा अनि इंजीनियर मा अदु इमुंग अमगी मी मापन अदु मी 10 दो हालगा यूएस ना तालिबान गी मथक्ता अखोइगी खुत्ता सीखिबा मीदो मोय 30 दगी लमन खुमले सिन हामदा अनिम सिरेको अदुगा अनि सोबदु मोय 10 सिरे अदु 30 थोइ सिरे असखोइ यूएस ना लमन खुमले अनि सोबदा एरोप्लेन दा मखोइगी लेखिदबना हासिंग ngarang loina purakhi matamda airport walkie matamda अखोइगी president Joe Biden na awaba phongtokpadu da tanja du da yam thuna chatningbagi mongda gari yengobagi madugi troll toba magi mathakta leptri Taliban na hek paisen kibadegi USA gi Afghan gi India gi aduga tonga ba Taliban hek paisal bri ki da thadu oga chening basing maram da chen gi basing mi puthoki ba masing se punna mi lak amaga lising 33 ka chatre punna Kabul gi airport gi pai thokri hauji phawgi masing lak amaga lising 33 ka chatre
ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯇꯥꯂꯤꯕꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯇꯝꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯑꯣꯏꯔꯒꯁꯨ ꯇꯥꯂꯤꯕꯥꯟ ꯌꯥꯕ ꯂꯩꯕꯥꯛ ꯔꯁꯤꯌꯥ ꯇꯥꯂꯤꯕꯥꯟ ꯌꯥꯔꯤ ꯆꯥꯏꯅꯥ ꯇꯥꯂꯤꯕꯥꯟ ꯌꯥꯔꯤ ꯑꯗꯨꯒ ꯑꯅꯛꯄꯗ ꯄꯥꯀꯤꯁꯇꯥꯟ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯇꯩꯁꯨ ꯑꯗꯨꯝ ꯌꯥꯕ ꯈꯔ ꯂꯩꯔꯤ ꯇꯥꯂꯤꯕꯥꯟ ꯀꯅꯥꯅ ꯁꯦꯝꯕꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯇꯥꯂꯤꯕꯥꯟ ꯀꯅꯥꯅ ꯁꯦꯝꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯂꯥꯛꯑꯒꯗꯤ ꯉꯁꯤ ꯌꯨ.ꯑꯦꯁ.ꯑꯦꯅ ꯇꯥꯂꯤꯕꯥꯟꯁꯤ ꯑꯗꯨꯝ ꯇꯁꯦꯡꯅ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕꯅꯤ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯑꯆꯧꯕ ꯋꯥꯐꯝ ꯃꯇꯝ ꯑꯃꯗ ꯁꯣꯚꯤꯌꯦꯠꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯣꯚꯤꯌꯦꯠꯅ ꯍꯦꯛ ꯄꯥꯟꯈꯤꯕ ꯃꯥꯅ ꯍꯦꯛ ꯄꯥꯏꯁꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯃꯦꯔꯤꯀꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯗ ꯑꯔꯣꯏꯕꯤꯗ ꯄꯩꯁꯥ ꯊꯥꯗꯈꯤ ꯑꯔꯣꯏꯕꯤꯗ ꯃꯈꯣꯏ ꯄꯥꯀꯤꯁꯇꯥꯟ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯁꯣꯚꯤꯌꯦꯠꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯃꯔꯤ ꯑꯐꯕ ꯂꯩꯕꯗꯒꯤ ꯃꯈꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯗ ꯇꯣꯡꯉꯒ ꯂꯩ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯗ ꯀꯛ ꯇꯧꯕ ꯄꯥꯀꯤꯁꯇꯥꯟꯅ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯐꯒꯥꯟꯁꯤꯡꯗ ꯀꯛ ꯇꯧꯕ ꯌꯥꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯅ ꯁꯦꯝꯕꯅꯣ ꯍꯥꯏꯔꯒꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯅ ꯁꯦꯝꯕꯅꯤ ꯕꯤꯟ ꯂꯥꯗꯦꯟ ꯀꯅꯥꯅ ꯁꯦꯝꯕꯅꯣ ꯌꯨ.ꯑꯦꯁ.ꯑꯦꯒꯤ C.I.A.ꯅ ꯁꯦꯝꯕꯅꯤ ꯃꯗꯨ ꯍꯥꯛꯇꯛꯁꯤ ꯀꯗꯥꯏꯗꯒꯤ ꯁꯦꯝꯕꯅꯣ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯔꯁꯤꯌꯥꯁꯤꯡ ꯇꯥꯟꯊꯣꯛꯄ ꯌꯥꯅ ꯍꯣꯠꯅꯕꯗ C.I.A.ꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤꯕꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ I.S.I.ꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯣꯡꯃꯩ ꯃꯈꯜ ꯀꯌꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥꯁꯦ ꯄꯥꯀꯤꯁꯇꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨ.ꯑꯦꯁ.ꯑꯦꯅ ꯄꯤꯔꯒ ꯄꯥꯀꯤꯁꯇꯥꯟꯒꯤ I.S.I.ꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯨꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯤꯃ ꯇꯥꯂꯤꯕꯥꯟꯒꯤ ꯃꯈꯨꯠꯇ ꯌꯧꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯚꯤꯌꯦꯠ ꯃꯌꯥꯝꯁꯤ ꯇꯥꯟꯊꯣꯛꯅꯅꯕ ꯁꯣꯚꯤꯌꯦꯠ ꯔꯁꯤꯌꯥ ꯇꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯁꯤꯖꯤꯟꯅꯈꯤ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯇꯧꯈꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯤꯈꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯐꯜꯒꯨꯝꯕ ꯑꯗꯨꯒ AK-47 ꯈꯔ ꯄꯤꯔꯒ ꯍꯧꯍꯜꯂꯝꯕꯅꯤ ꯃꯃꯩ ꯊꯪꯗꯗꯤ ꯔꯁꯤꯌꯥꯕꯨ ꯄꯨꯔꯥ ꯇꯛꯊꯣꯛꯄ ꯌꯥꯅꯅꯕꯒꯤ ꯍꯣꯠꯅꯈꯤꯕꯅꯤ ꯚꯤꯌꯦꯠꯅꯥꯝꯗꯁꯨ ꯌꯨ.ꯑꯦꯁ.ꯑꯦꯅ ꯇꯁꯦꯡꯅꯕ ꯚꯤꯌꯦꯠꯅꯥꯃꯤꯁꯁꯤꯡ ꯌꯥꯝꯅ ꯍꯥꯠꯈꯤꯕꯒꯤ ꯃꯑꯣꯡꯁꯤ ꯚꯤꯌꯦꯠꯅꯥꯝꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯖꯝ ꯍꯥꯏꯇꯥꯔꯦ ꯀꯝꯃ꯭ꯌꯨꯅꯤꯁꯀꯤ ꯂꯩꯕꯥꯛ ꯑꯗꯨꯒ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯀꯗꯕ ꯔꯁꯤꯌꯥꯅ ꯄꯥꯏꯕ ꯍꯧꯔꯛꯄꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯕꯒꯤ ꯃꯆꯥꯛꯁꯦ ꯑꯣꯏꯈꯤꯕꯅꯤ ꯑꯌꯥꯝꯕꯅ ꯍꯧꯈꯤꯕ ꯏꯇꯤꯍꯥꯁꯀꯤ ꯋꯥꯔꯤꯁꯤꯡꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯅꯤꯁꯤ ꯌꯦꯡꯂꯨꯔꯒꯁꯨ ꯑꯃꯅ ꯆꯩꯅꯥ ꯔꯁꯤꯌꯥ ꯂꯩꯕ ꯃꯇꯝ ꯁꯣ ꯑꯃꯅ ꯑꯃꯨꯛ ꯂꯩꯔꯤꯁꯤ ꯌꯨ.ꯑꯦꯁ.ꯑꯦ ꯂꯩꯕ ꯌꯨ.ꯑꯦꯁ.ꯑꯦꯅ ꯁꯥꯎꯠꯇ ꯂꯩꯍꯧꯕ ꯀꯣꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯁꯀꯤ ꯑꯗꯨꯒ ꯁꯣꯚꯤꯌꯦꯠꯀꯤ ꯁꯨꯃꯥꯏꯅ ꯃꯔꯤ ꯑꯃ ꯂꯩꯕ ꯍꯦꯛ ꯂꯩꯕꯥꯛꯁꯤꯡꯁꯤ ꯑꯅꯤ ꯇꯧꯀꯥꯟꯗ ꯔꯁꯤꯌꯥꯒ ꯑꯩꯈꯣꯏꯒꯤ ꯌꯨ.ꯑꯦꯁ.ꯑꯦꯒ ꯑꯅꯤꯁꯦ ꯑꯗꯨꯝ ꯌꯦꯡꯊꯤꯅꯕꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯨꯇꯅꯤꯇꯤ ꯑꯃꯈꯛ ꯆꯂꯥꯏꯕꯒꯤ ꯋꯥꯊꯣꯛꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯨꯡꯁꯤꯗꯒꯤ ꯑꯗꯨꯃꯛ ꯂꯥꯛꯄꯗꯨꯅ ꯁꯣ ꯇꯥꯂꯤꯕꯥꯟꯁꯤꯡꯕꯨ ꯃꯊꯧꯅꯥ ꯄꯤꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯝꯕꯤꯈꯤꯕ ꯑꯃꯗꯤ ꯃꯁꯤ ꯃꯄꯨꯡ ꯐꯥꯕ ꯄꯥꯡꯒꯜ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯅꯤ ꯑꯣꯟꯁꯤꯜꯂꯒ ꯑꯔꯕꯇꯒꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯕꯤꯟ ꯂꯥꯗꯦꯟꯅ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯏꯍꯧ ꯑꯗꯨꯒ ꯃꯁꯥꯃꯛ ꯑꯩꯈꯣꯏ C.I.A.ꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯕꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯗ ꯌꯨ.ꯑꯦꯁ.ꯑꯦꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ 9/11 ꯃꯗු ꯇꯛꯊꯔꯨꯕ ꯃꯇꯨꯡꯗꯒꯤ ꯌꯨ.ꯑꯦꯁ.ꯑꯦꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯥꯛꯑꯒ ꯇꯥꯂꯤꯕꯥꯟ ꯇꯛꯈꯥꯏꯈꯤꯕꯅꯤ ꯐꯅꯌꯥꯝ ꯇꯛꯈꯥꯏꯔꯕꯁꯨ ꯆꯍꯤ 10 ꯑꯁꯤꯗ ꯐꯅꯌꯥꯝ ꯁꯤꯔꯕꯁꯨ ꯌꯨ.ꯑꯦꯁ.ꯀꯤ ꯂꯥꯟꯃꯤ ꯁꯤꯈꯤꯕ ꯃꯁꯤꯡ ꯑꯗꯨꯒ ꯇꯥꯂꯤꯕꯥꯟ ꯁꯤꯈꯤꯕ ꯃꯁꯤꯡ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯅ ꯉꯁꯤꯗꯤ ꯆꯍꯤ 10 ꯁꯨꯔꯕ ꯃꯇꯝꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯩꯕꯥꯛ ꯊꯥꯗꯣꯛꯆꯔꯝꯃꯒ ꯇꯥꯂꯤꯕꯥꯟꯁꯤꯡꯗ ꯂꯩꯕꯥꯛ ꯑꯗꯨ ꯅꯝꯗꯅ ꯄꯥꯏꯁꯤꯜꯍꯧꯔꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯗꯨꯒ ꯌꯨ.ꯑꯦꯁ.ꯑꯦꯅ ꯇꯧꯔꯒꯗꯤ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯌꯨ.ꯑꯦꯁ.ꯑꯦꯅ ꯍꯦꯛꯇ ꯃꯤꯆꯝ ꯍꯥꯠꯂꯒꯗꯤ ꯌꯥꯕ꯭ꯔꯥ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯠꯄꯁꯤꯒꯤ ꯗꯥꯏꯇꯁꯦ ꯀꯅꯥꯅ ꯄꯨꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯉꯁꯤꯒꯤ ꯋꯥꯍꯪꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯉꯁꯤꯒꯤ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯅꯤ ꯃꯃꯤꯡꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯃꯨꯝꯕꯥꯏꯗ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯃꯅ ꯖꯦ ꯀꯧꯏ ꯑꯃꯅ ꯑꯖꯦ ꯀꯧꯏ ꯖꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯖꯦ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯃꯈꯛꯇꯒꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯈꯟꯅ ꯁꯥꯎꯅꯕ ꯑꯃꯈꯛ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯟꯅ ꯁꯥꯎꯅꯕ ꯊꯣꯛꯈꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅꯩ ꯑꯃꯔꯣꯝꯗ ꯈꯪꯍꯧꯗꯅ ꯑꯖꯦ ꯍꯥꯏꯔꯤꯕꯁꯤꯅ ꯅꯨꯄꯤ ꯁꯥꯔꯒ ꯖꯦ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯗ SMS ꯅꯨꯄꯤ ꯁꯥꯔꯒ ꯃꯦꯁꯦꯖ ꯊꯥꯕ ꯍꯧꯔꯛꯈꯤ ꯅꯨꯃꯤꯠ 30ꯅꯤꯁꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯈꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯖꯦ ꯍꯥꯏꯔꯤꯁꯤꯅ ꯅꯨꯄꯤ ꯃꯈꯣꯟꯒ ꯁꯥꯔꯝꯃꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯁꯨ ꯅꯨꯄꯤ ꯃꯈꯣꯟ ꯁꯥꯕ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯒ ꯑꯗꯣꯝꯗꯁꯨ ꯊꯣꯛꯑꯝꯕ ꯌꯥꯏ ꯃꯣꯕꯥꯏꯜ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯩ ꯏꯁꯥꯃꯛꯀꯤ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯝ ꯊꯣꯛꯈꯤ ꯌꯥꯝꯅ ꯈꯪꯕ ꯁꯥꯔꯒ
ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯃꯈꯣꯟ ꯁꯥꯔꯒ ꯇꯁꯦꯡꯅꯃꯛ ꯑꯩꯗꯤ ꯅꯨꯄꯤꯅꯦ ꯍꯥꯏꯅꯕꯨ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯅꯤꯗꯨꯗ ꯈꯪꯈꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒ ꯑꯩꯒ ꯈꯪꯅꯕ ꯂꯩꯇꯕꯅꯤ나 ꯅꯪꯒꯤ ꯅꯝꯕꯔꯗꯨ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯀꯛꯊꯠꯄꯗꯒꯤ ꯑꯦꯚꯣꯏꯗ ꯇꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯃꯩꯊꯪꯗ ꯍꯥꯏꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯦꯅ ꯍꯥ ꯅꯣꯛꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯦꯡꯕ ꯑꯃꯈꯛ ꯂꯩꯕ ꯑꯗꯨꯅ ꯋꯥꯔꯤꯁꯤꯅ ꯑꯩꯅ ꯅꯤꯡꯁꯤꯡꯖꯩ ꯃꯗꯨꯗꯤ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤ ꯃꯈꯣꯟ ꯐꯖꯅ ꯁꯥꯕ ꯍꯩꯕ ꯉꯝꯕ ꯂꯩ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤ ꯃꯈꯣꯟꯁꯦ ꯐꯖꯅ ꯁꯥꯔꯒ ꯑꯖꯦꯅ ꯖꯦ ꯍꯥꯏꯔꯤꯁꯤꯗ ꯃꯥꯅ ꯐꯣꯟꯗꯒꯥꯏꯁꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯑꯁ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯦ ꯊꯝꯃꯒꯦ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯅꯔꯁꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖꯀ ꯈꯔ ꯊꯥꯅꯗꯅ ꯋꯥꯠꯁꯑꯦꯞꯇ ꯃꯣꯏꯅꯤ ꯐꯖꯅ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯩꯊꯪꯗꯗꯤ ꯖꯦꯗ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ उनसी ꯍꯥꯏꯔꯛꯑꯦ ꯑꯗꯩꯗꯤ ꯖꯦꯅꯁꯨ ꯑꯦꯁ ꯅꯨꯄꯤ ꯑꯃ ꯈꯪꯅꯕꯕꯨ ꯃꯥꯅ उनसेꯅ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩ उनꯔ ꯂꯣꯏꯔꯦꯅ ꯃꯥꯁꯤ ꯆꯠꯂꯦ उनफꯝꯁꯤ ꯆꯠꯂꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯑꯖꯦ ꯍꯥꯏꯁꯤꯅ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯩꯔꯝꯃꯦ ꯌꯣꯠꯆꯩ ꯌꯣꯠ ꯀꯩꯀꯩ ꯄꯥꯏꯔꯝꯃꯦ ꯃꯀꯣꯛꯇ ꯀꯟꯊꯔꯦ ꯑꯖꯦ ꯇꯨꯔꯦ ꯂꯩꯃꯥꯏꯗ ꯑꯖꯦ ꯁꯤꯔꯦ ꯑꯖꯦꯒꯤ ꯐꯣꯟ ꯃꯥꯅ ꯄꯨꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦ ꯍꯜꯂꯛꯇꯕꯒꯤ ꯖꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯥꯅꯔꯝꯃꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤ ꯏꯆꯥ ꯊꯣꯛꯈꯤꯕꯗꯤ ꯍꯜꯂꯛꯇ꯭ꯔꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯏ ꯃꯥꯏ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯗ ꯃꯥꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯀꯗꯥꯏꯗꯅꯣ ꯂꯥꯁ ꯂꯣꯀꯦꯁꯟ ꯌꯦꯡꯅꯅꯕ ꯈꯣꯠꯅꯅꯕ ꯃꯣꯏ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯁꯤ ꯏꯃꯨꯡꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯖꯦ ꯉꯁꯥꯏ ꯍꯥꯠꯂꯤꯕꯁꯦ ꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯃꯨꯡꯁꯤ ꯆꯪꯉꯛꯑ ꯃꯥꯅ ꯍꯪꯉꯝꯃꯤ ꯑꯗꯒꯤ ꯃꯃꯥꯟꯅꯕ ꯑꯁꯤꯕ ꯃꯅꯥꯛ ꯃꯥꯅ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯥꯛꯇꯣ ꯑꯗ ꯑꯃꯨꯛ ꯆꯠꯂꯦ ꯃꯃꯥꯟꯅꯕꯗꯨ ꯁꯤꯔꯖꯥꯠꯂ ꯑꯃꯨꯛꯁꯨ ꯌꯦꯡꯉꯦ ꯃꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯤ ꯀꯅꯥꯝ ꯈꯪꯗꯦ ꯃꯐꯝꯁꯦ ꯑꯣꯟꯂꯤ ꯃꯃꯥꯟꯅꯕꯗꯨ ꯈꯪꯕꯅꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯋꯥꯕꯗꯒꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯂꯣꯀꯦꯁꯟꯅꯆꯤꯡꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯈꯠꯂꯛꯑꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯕ ꯃꯇꯝꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯊꯣꯛꯑꯦ ꯀꯔꯤꯒꯤꯅꯣ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯊꯣꯛꯏꯗꯤ ꯐꯣꯟ ꯄꯨꯔ ꯆꯠꯈ꯭ꯔꯤꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯁꯤꯡꯉꯦꯕ ꯑꯖꯦ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕꯁꯦ ꯃꯥꯒꯤ ꯐꯣꯟꯁꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯏ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯏ ꯃꯥ ꯆꯠꯂꯒ ꯊꯑꯣꯏ ꯇꯧꯔꯤꯅꯤꯀꯣ ꯃꯥꯅ ꯈꯤꯇꯪ ꯂꯥꯞꯅ ꯑꯃꯨꯛ ꯆꯠꯂ ꯑꯣꯟ ꯇꯧꯏ ꯈꯤꯇꯪ ꯂꯥꯞꯅ ꯆꯠꯂ ꯑꯃꯨꯛ ꯑꯣꯟ ꯇꯧꯏ ꯑꯃꯨꯛ ꯃꯨꯠꯊꯠꯂꯤ ꯑꯣꯟ ꯇꯧꯏ ꯍꯥꯠꯐꯝꯗꯨꯗꯁꯨ ꯂꯣꯀꯦꯁꯟ ꯑꯣꯏꯍꯜꯂꯦ ꯑꯃꯗꯁꯨ ꯑꯃꯨꯛ ꯑꯣꯟ ꯇꯧꯔꯦ ꯑꯃꯗꯁꯨ ꯑꯣꯟ ꯇꯧꯔꯦ ꯑꯗꯨꯗꯤ ꯂꯣꯀꯦꯁꯟꯗꯨ ꯃꯌꯥꯝ ꯊꯣꯛꯑꯕꯅꯤꯅ ꯄꯨꯂꯤꯁꯁꯨ ꯉꯥꯎꯔꯦ ꯇꯁꯦꯡꯅ ꯃꯥꯅ ꯐꯣꯟꯗꯨ ꯄꯨꯔꯛꯑꯝꯗ ꯇꯥꯔꯒꯗꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯍꯥꯏꯗꯤ ꯍꯥꯠꯐꯝꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯠꯐꯝ ꯑꯗꯨꯗ ꯂꯣꯀꯦꯁꯟ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯂꯣꯀꯦꯁꯟ ꯃꯌꯥꯝ ꯑꯣꯏꯍꯜꯂ ꯐꯣꯟꯁꯦ ꯃꯨꯠꯊꯠꯂ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯂꯣꯀꯦꯁꯟ ꯌꯥꯝꯃꯟꯈꯤꯗꯅ ꯄꯨꯂꯤꯁꯇꯤ ꯉꯥꯎꯔꯦ ꯑꯗꯨꯅ ꯑꯁꯤ ꯃꯐꯝꯗꯨꯗ ꯍꯥꯠꯂꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯇ꯭ꯔꯦ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯨꯂꯤꯁꯀ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤ ꯂꯩ ꯈꯟꯅ ꯆꯩꯅꯕ ꯀꯔꯤ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕ ꯃꯥꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯃ ꯊꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯄꯨꯂꯤꯁꯅ ꯍꯣꯠꯅꯔꯝꯃꯤ ꯃꯔꯤ ꯃꯇꯥꯒꯤ ꯏꯃꯨꯡꯗ ꯂꯥꯛꯄ꯭ꯔꯥ ꯑꯇꯣꯞꯄ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯎꯕ꯭ꯔꯥ ꯅꯪ ꯀꯩꯅꯣ ꯎꯕ꯭ꯔꯥ ꯖꯩ ꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯍꯪꯂꯝꯃꯤ ꯑꯁꯨꯃꯥꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈꯤꯔꯝꯃꯤ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ SMS ꯑꯃ ꯂꯥꯛꯈꯤ SMSꯇꯨꯗ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯖꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯊꯥꯗꯣꯛꯍꯟꯒꯦ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯎ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯨꯄꯥ 15,000 ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯔꯛꯏ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯜ ꯂꯩꯔꯝꯃꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯗꯅ ꯂꯩꯔꯝꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ SMSꯇ ꯂꯥꯛꯄꯗꯨꯗꯗꯤ ꯑꯁ ꯐꯔꯦꯗ ꯃꯥ ꯃꯐꯝ ꯑꯃꯗꯗꯤ ꯂꯩꯔꯕꯣꯏꯔꯦ ꯁꯤꯗꯤ ꯁꯤꯗ꯭ꯔ ꯃꯥꯜꯂꯦ ꯀꯩꯅꯣꯁꯤ ꯂꯨꯄꯥ 15,000 ꯄꯤꯌꯨ ꯍꯥꯏꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯦ ꯃꯣꯏꯗꯤ ꯑꯃꯔꯣꯝꯗ ꯃꯆꯥꯗꯣ ꯍꯜꯂꯛꯇ꯭ꯔꯒꯁꯨ ꯁꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯔꯣꯝꯗ ꯄꯩꯁꯥ ꯇꯥꯅꯕꯒꯤꯗꯃꯛ ꯉꯥꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯍꯥꯏꯗꯣꯛꯑꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯍꯥꯏꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯗꯅꯦꯄꯔꯁꯤꯡꯅ ꯐꯥꯕꯅꯤ ꯍꯥꯏꯕꯗ ꯏꯃꯨꯡꯗꯤ ꯁꯣꯔ ꯍꯣꯟꯈꯤ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯋꯥꯐꯝꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝꯁꯤ ꯂꯣꯠꯂꯕꯁꯨ ꯄꯨꯂꯤꯁꯇ ꯅꯈꯣꯏ ꯐꯣꯟ ꯅꯝꯕꯔ ꯂꯥꯛꯑꯗꯤ ꯑꯗꯒꯤ ꯀꯣꯜ ꯂꯥꯛꯑꯕꯗꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯀꯤꯗꯅꯦꯄꯔꯁꯤꯡꯒꯤ ꯀꯣꯜ ꯂꯥꯛꯑꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯛꯈꯠꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯝꯕꯔꯁꯤꯡꯁꯨ ꯄꯨꯂꯤꯁꯅ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯃꯦ ꯃꯔꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯍꯥꯏꯗꯣꯛꯀꯟꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗꯁꯤ ꯈꯪꯕꯗꯒꯤ ꯃꯃꯩꯊꯪꯗ SMS ꯗꯤꯃꯥꯟ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯝꯕꯔꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯆꯥꯅꯨꯄꯥꯒꯤ ꯅꯝꯕꯔꯅꯤ ꯍꯥꯏ ꯃꯣꯏ ꯉꯛꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯅꯝꯕꯔ ꯁꯤꯖꯤꯟꯅꯗ꯭ꯔꯤꯁꯦ ꯃꯆꯥꯅꯨꯄꯥꯒꯤ ꯐꯣꯟꯁꯦ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯃꯗꯒꯤꯗꯤ ꯃꯈꯣꯏ ꯂꯣꯀꯦꯁꯟ ꯊꯤꯅꯕ ꯍꯣꯠꯅꯔꯦ ꯂꯣꯀꯦꯁꯟ ꯊꯤꯅꯕ ꯍꯣꯠꯅꯕꯗꯨ ꯊꯤꯔꯛꯀꯅꯤ ꯈꯪꯕꯅꯤꯅ ꯌꯥꯝꯅ ꯁꯤꯡꯉꯤ ꯑꯖꯦ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯔꯥꯞꯄ ꯃꯥ ꯑꯇꯣꯞꯄ ꯂꯝꯍꯥꯡ ꯑꯃꯗꯒꯤ ꯃꯥꯅ ꯍꯦꯛꯇ ꯇꯧꯔꯛꯄꯅꯤ ꯈꯪꯉꯣꯏꯗꯧꯕ ꯖꯒꯥ ꯑꯃꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯒꯦꯡ ꯈꯨꯠꯄꯨꯁꯤꯡ ꯀꯌꯥꯗ ꯃꯆꯤꯟ ꯍꯪꯕ ꯍꯧꯈꯤ ꯃꯗꯨꯗꯤ ꯒꯦꯡ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯈꯣꯏ ꯀꯔꯝꯕ ꯒꯦꯡ ꯈꯨꯠꯄꯨꯅ ꯐꯥꯕꯅꯣ ꯖꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕꯅ ꯐꯥꯕꯅꯣ ꯅꯣꯏ ꯊꯨꯅ ꯍꯥꯏꯔꯛꯎ ꯈꯣꯠꯂꯣ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯍꯧꯅꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯕ ꯂꯩꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤ ꯁꯤꯇꯔꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯠꯀꯟꯕꯁꯤꯡ ꯁꯨꯄꯥꯔꯤ ꯀꯤꯂꯔꯁꯤꯡ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯂꯣꯏꯅ ꯂꯧꯔꯝꯃꯤ ꯑꯃꯔꯣꯝꯗ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔ ꯑꯃꯁꯨꯅꯤ ꯑꯖꯦ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯅ ꯃꯥ ꯄ꯭ꯂꯥꯟꯁꯤ ꯌꯥꯝꯅ ꯇꯧꯕꯗ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣꯅ ꯑꯖꯦꯁꯤꯅ ꯑꯃꯨꯛ
ꯖꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯇꯠꯇꯅ ꯃꯥ ꯌꯦꯡꯕ ꯂꯥꯛꯑꯦ ꯁꯤꯔꯕ ꯖꯥꯠꯂꯥ ꯃꯤꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯌꯥꯝ ꯀꯟꯅ ꯌꯦꯡ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ CDR ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯑꯃꯈꯛ ꯆꯦꯛ ꯇꯧꯕ ꯍꯧꯔꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯖꯦꯒꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯁꯤ ꯀꯅꯥ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯌꯦꯡꯁꯤ ꯍꯥꯏꯗꯅ CDR ꯔꯦꯀꯣꯔꯗ ꯂꯥꯛꯑꯦ CDR ꯔꯦꯀꯣꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯀꯣꯟ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯤ ꯃꯃꯥꯟꯅꯕ ꯑꯖꯦ ꯍꯥꯏꯔꯤꯕꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯕु ꯑꯖꯦꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯋꯥꯔꯤ ꯃꯔꯛꯇ ꯍꯦꯛ ꯇꯣꯏꯅ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯅꯦꯟꯁꯤ ꯗꯤꯛꯁꯤꯠ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯗꯤꯛꯁꯤꯠ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯨ ꯀꯣꯂꯔꯁꯇ ꯊꯣꯛꯄ ꯃꯤꯡꯅꯤ ꯇ꯭ꯔꯨ ꯀꯣꯂꯔꯗ ꯄꯨꯂꯤꯁꯅ ꯊꯦꯡꯅꯕꯗ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯦꯟꯁꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯦ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄꯗ मागी फोन सिमसी मागी IMEI फोन अमगी लेफम थोपा IMEI नंबर हाइनब नंबर दु खंगी मसी मतुंग पुलिस नमु मसी IMEI स्ति कना ओरिजानो अदु अजय गिसु मागी फोन नंबर दु यावबनिना अजय गे नंबर से मसी अमु नैनब होरे मा कना ग वरी साना जानो अजय गे नंबर से मु थीरे अदेदा कनाम तो फंगद्रे अजय गिसु ममाना बखर वरी सानब नतन फोन अतोपा अदुबु अजय गे IMEI नंबर से पुलिस ने चेक तोरु मतमददी नैन्सी हारिब नुपी सिगे IMEI सिगा अजय हारिब मी हाटपा ममाना सिगे IMEI गे चप मानरमे मदु मतुंगदा मंगोन हारे नंग लाव वरी साना सिलाव सिदा IMEI सि नंग चप मानै सि कइगिनो नैन्सी हाजि कनानो हंगे मदु अइग करिम तो मरी लेनब नते मोइना आई फोन सिजनबनी खोपनी आइजु किडनैपर सिंगदुनो फारुबनी लाव आई मफम दु ताके लाव गाना माना मफम अमनी दग पुसनदन पुलिस दगा ताक्सनदना तौरे पुलिस सिंगजि थाजब ngamdre मदुगी मतुंगदा करम जगह नंग कौरीसे रेलवे की जगह कौई रेलवे की जगह करम तांग क्या नंग कौरीसे माना अखोगी जय हाटप नुमित रेलवे जगह से चतखिब ममानब चतप नुमित माना हाइजिले अदु हाइरुब कांददि कदौरे ममानब चले हाइबदुदि हाइहौद्रे माना मा चलुबनि मा कौबदि थादोरकपनि गा हाइजिले पुलिसना CCTV की रेकॉर्ड येंब कांदा हाइरिब रेलवे दुदा मी हाटप अजय से मा चलमी अदुबु मा चटपदुदु ममानब ngasai mi hat yawminabdo adusu chatleb adu mana police ta haibdi mamanabdu pande ade police na mohen singnaba hokre madu matungdagi singnabadu dagi tasengna makki thabak ase nangna chathab oigani haibu wafam se haire ma lot pa karim te yadre phara pule police na wahang paw ma phana koina natte imanab kama hatoino khotuni yam kuina mangna pung 13 9 hena ma lot laga lei मधुगी मतुंग पुलिस उपाय सोन लेते नंग IMEI नंबर से मानरे नुपीजने सीजन ऐसी नंग चप माना लेरे पुलिस नंग ननी है यारो नारान यारो फूब हौरे अदुदगी मा उपाय लेते ममानब मजु हाइदोरे ममानबदुजु फारे अदुबु करिगिदमक्ता हालिबनो हाइबु वाफमसे मसी मतंगदनी मदुदी जय हारिबसिना नुपी अमखक कोइना जय अदुगा जय अमदि अजय तिनै अदुबु जयना कोइरिबा नुपीसे अजयना हे लक्नबगुम खरक करेमनबगुम तौबा मदुगी वाफमदु मानपु कोइरिबा जयना कोइरिबा नुपीसिना जयदा तंबा मतमदा नंगिना मानबा अजय सिना एंगोन स्माइ स्माइ तौ हे खाना नोमा मागी गर्लफ्रेंड दु यावना ममानबा से खुपाना थाय नुपीदुगी ममांग नंग हयंगे तौगिद्रा नंग स्माइ तौ नंग आई तिनरगा आइगी खंगनब नुपीद नंग स्माइ तौगिद्रा न तौये अदुबु मागी गर्लफ्रेंड की ममांग मक्तदु खुपांगना थाखिबा दुगी खुपाक्तुगी लमनदो माना लमन खुंबा पामे तिनरिब ममानबा यामना सुमयुम लापनदबा अदुग नुसिनना तिनबा ममानबदु मतौ करम हाचिगे हाइबा प्लान दो अजयना सिनखि मसी मतुंगा नुपीनी हाइरबदी महक्ति लेमना थादबा मीनी अदुरगदि वाइ नॉट अइना माबु हाननबगिदम अइना नुपी मा साबदि करि काय ngasiदि अइ नैन्सी डिक्सिट कौब नुपी मा सागनि अइगी खुपाक अदुगी लमनदो अइ सोइदना खुंगनि अदुना नंगना अइंगोंदा खुपाकना थाखिबदुगी लमनदि हाइरगा माना नैन्सी डिक्सिट सारगा हेलो जे फोन तौरगा माना सुमाइना मोइनि खंगनबनि दुइ मतुंगदे 30 days लेरगाना कौथोकपनि कौथोकाना मदुगी लमन खुपाकना थाखिबि लमनदो योचैना कल्लगा महक हाटपनि हाइबा वाफमसिनि करि फौबि लूना तिनबा ममानबा ओइरबसु ममानबदु मागी गर्लफ्रेंड की ममांगदा खुपाकना थाखिबगिदमक मदुगी लमनदो खुंबा पामखिबु तिनबा ममानबा ओइरगसु अदुबु ममानबा हाइबसे अखोइगी लोनददि इमानबा हाइरिबनि वाहिसगी वैल्यूस याम लेखरजानि मरुप अमा हाइबसे आइगी हेक तिनबा मरुप अमा हाइबसे इचिल इनाव आइगा पोमिनबदगी बोबा हेना हाइतरे कनाम तो वाना लेत्रकांदा मी मतेंग पानिंगा लेत्र मरुप मपांगना पांगबा मरुप मपांगना आइगिदम वाबिबा मरुप मपांगना आइगिदम चेनबिबा हाइसे पुंसीदसु थेंगनबा मयाम लेरंगनि अदुगुम ममानबदु करि मतमदो फलक्तदना मिनुंगसि लेतबा अदुगा मी फत्ता ओइरकपसु याउदबा नत्ते सेक्शन निंगाई ओइ सेक्शन बिउ ngasi ki tangkak se tabiraga adumna kari phawi comment aba pibiu
So crime update ngasigi tangkak soidana support tobiu mathang lakadaba singdasu support tobiu aduga mayam support tobidi makhadumak chathajage. So thank you so much mayam checksina lebiu tek kaidana lebiu mathangi amuk lakadoriba tangkak asida muk thengnarsi haujikidamaktadi tabiriba singbu amadi YouTube Facebook ta yengbiriba singbu James Haguzamna ikai khumna jabgalona ikoknona khurumjari.